July Tarukta Mayum Dagi Tokraga Mafam Kangdana Mankraba Adubu Churachandpur District in Manungchanba Mafam Amada Kutlai Paiba 𝐾𝐿 terrorist singna Faraga Hatlamgani Haina Miyamna Chingnaba Amade Thazanaba Lading a Cherakta Tha Anirongi Matungda Ngarang September Kun Manga Ningthokaba Numita Fizam Hemanjit Chehi Kun Amasung Hizam Lintoingambi Chehi Tarataret Anina Hinglingai Amasung Siraba Matungi photo sing social media da viral chatlakre Makoy anibu Faraga Thamba Manakta Kutlai Paiba 𝐾𝐿 terrorist ani leptuna leiba uba aduga hatuklaba matungda taduna leibagi photo sing social media da ngarang viral chalakpadagi manipur gi miyam marakta thoidokna mahairoi singi marakta thamoi sokna nungaitaba fawbi kholau maikai kayadagi taba horakle CC Higher Secondary School gi khoishang naraba mahairoi singna lambida thoktuna we want justice long live manipur haiba kholau lauduna CM banglo tamna thomsin na bhonabada police samadi RF ke masing yamlaba personal singna thatuna thamki makata na chathan kide ngai hamunaraba matungda police na mahairoi sing bu tan khaina na ba tear gas cell sing amadi mok bom kaptuna tan khaina na bhona ki TZ Higher Secondary School da su mahairoi nupi macha sing na school gi compound gi lambi da thoktuna CM gi banglo tamna thomsin na bhona bada police na thatuna thamki yamna kanna muknaraba matungda police na tear gas cell kaya kapsin duna tan khai ki mahairoi nupi macha sing da tear gas cell direct kapsin badagi nupi macha amage makhong khubom da panduna yamna thina sokhe nupa macha amasu makhong da panduna sokle atai mahairoi kaya su Asok apan nangkre Asok pasing rims jenims amadi ras medicine da pukhatkre Iboton sana Girls Higher Secondary School da su masing yamlaba mahairoi nupi macha sing na lambi da thoktuna Hemanjit amasung Lintoingambi Hatkiba Thodokta Nungaitaba Amadi Asawba Fungdoktuna protest toke we want justice haiba kholau lauki police ka yamna kanna muknake DM University ge compound su DM College singe mahairoi singna 𝐾𝐿 terrorist singe tamthiba mihatpu contempt tawreduna protest tawba hokre haire Amagi langlang jin achumba do puthokpiyo habani kaigumba atuba matamda langlang jin do puthokpiyo taragadi akoi satra singi oiba akan bai ho hojalakani haidi kaigumba community gi irang asida satra yahon bagi mathau kasu tate aduna government na tagana central government na mani akoi ko satra singi taliba di manasi ya atuba matamda ya hanana ara akoi ngasi ya akoi hujik siam banglo phau chake da bani da akoi central state force ka central force kana thingem yam ngajedi akoi ya thingba thangbi do akoi na chatan ba photo chachage akoi ya sathina hisa tawge habdi hati akoi yam sam samna release chachage habani masida ya sarkar thingbi basi yam nungajedi gas ka bai je kari gi no khoi ha pa pa mi ra ha ke ga nong mai duna thira thamaga ha lo law khunna ko mi khara pha han gari da ira ka yam thokri na amus kun ka han bi de amus ha ta han gi ba ya mi khar si se ya lai ba thoi ma de ko student ri ya khoi gi integrity khoi ba khoi gi de ka se thonga ye lai tra ba ji ka na bi de ne khoi do na khoi ma ri mo na ba je se gi ya ka do ri ya si ba si sa ba khoi ba ma de ko student na thoi ma ba uti ma brand sa pa ji ta thu ya ya skam se le ko sa ka na sung ba peaceful na ba ke thabak to ba ji na a thu ya na je ni se ka ri gi no ba Yeah.